ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 24 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯦꯛꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯦ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥꯗꯧꯅ ꯑꯣꯟꯅ ꯇꯩꯅꯅ ꯈꯣꯟꯖꯦꯜꯗꯣ ꯋꯥꯡꯅ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯌꯦꯡꯅ ꯍꯥꯏ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤ ꯅꯪꯅ ꯃꯣꯔꯣꯛ ꯊꯥꯔꯒ ꯑꯩ ꯇꯥꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯑꯄꯪ ꯁꯤꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯡꯒꯣꯏ ꯇꯝꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯂꯪꯖꯥꯗꯧꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯋꯥꯏ ꯂꯦꯝꯐꯨꯒꯤ ꯁꯝꯂꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯣꯏ ꯁꯣꯕꯤꯇꯥ ꯄꯥꯈꯠꯄꯣꯏ ꯊꯛꯀꯠꯄꯣꯏ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯀꯤꯔꯗꯨꯅ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯊꯨꯅ ꯌꯥꯡꯅ ꯃꯥ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟ ꯆꯦꯟꯊꯣꯔꯛꯑꯦ ꯃꯤꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯝꯕꯤ ꯊꯤꯒꯗꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯂꯤꯛꯂꯥꯅ ꯇꯧꯈꯤꯕꯒꯨꯝ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯦ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯥꯗꯨꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯀꯣꯔꯤꯗꯣꯔꯗꯨꯗ ꯃꯃꯥꯏ ꯂꯥꯏꯇꯤ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯁꯨꯕꯤꯇꯥꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯦꯟꯅꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯅ ꯑꯩꯗꯤ ꯅꯪꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯈꯥꯏꯗꯣꯔꯛꯄ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯍꯪꯂꯤꯕꯗꯤ ꯁꯨꯕꯤꯇꯥ ꯈꯨꯝꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯆꯤꯔꯣꯜ ꯌꯧꯋꯥ ꯃꯤꯅꯝꯕꯗꯣ ꯆꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯜꯂꯝꯕꯗꯒꯤ ꯅꯨꯄꯤꯗꯣ ꯁꯨꯕꯤꯇꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁꯨꯕꯤꯇꯥ ꯈꯨꯠꯇ ꯀꯦꯟꯗꯜꯗꯨ ꯄꯥꯏꯅ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯥ ꯍꯤꯡꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯁ꯭ꯇꯤꯌꯥꯔꯗꯨꯗ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯅꯠꯐꯝ ꯃꯄꯥ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯁꯤꯔꯤꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯂꯦ ꯁꯨꯕꯤꯇꯥ ꯃꯈꯣꯡꯗꯨꯁꯨ ꯇꯦꯛꯂꯦ ꯃꯀꯣꯛꯇꯨꯁꯨ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯩꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦ ꯁꯨꯕꯤꯇꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯁꯨꯕꯤꯇꯥꯅ ꯇꯥꯗꯨꯅ ꯂꯩꯕꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯅꯨꯡꯁꯤꯠꯇꯨꯁꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯂꯩꯕꯥꯛꯂꯩ ꯃꯁꯥ ꯇꯦꯛꯇꯣꯛꯂꯝꯕ ꯐꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯗꯤ ꯀꯣꯛꯇꯨ ꯆꯤꯛꯄꯅ ꯂꯣꯏ ꯃꯁꯝꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯤꯡꯅꯥꯡ ꯁꯥꯀꯩ ꯐꯣꯏꯔꯝꯂꯦ ꯂꯩꯕꯥꯛꯂꯩꯗ ꯆꯪꯕ ꯁꯥꯍꯨꯝꯗꯨꯅ ꯌꯥꯡꯒꯣꯏꯁꯨ ꯋꯥꯕꯅ ꯐꯦꯜ ꯂꯥꯎꯋꯦ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅꯤꯗꯨꯅ ꯀꯝꯗꯧꯔꯝꯗꯣꯏꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯍꯤꯡ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯗꯒꯤ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕꯁꯤꯡꯁꯦ ꯀꯅꯥꯅꯗꯤ ꯅꯠꯇꯦ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯗꯨꯅꯅꯤ ꯌꯨꯝꯁꯤꯗꯒꯤ ꯑꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯂꯝꯕꯤ ꯃꯄꯥꯜ ꯑꯃꯗ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯂꯦ ꯂꯤꯂꯤꯅ ꯀꯝꯗꯧꯏ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯁꯟ ꯅꯝꯕꯔ 3ꯗ ꯊꯥꯔꯠ ꯗꯤꯒ꯭ꯔꯤ ꯑꯣꯏꯅ ꯆꯂꯥꯏꯔꯝꯃꯦꯗꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯖꯕꯅꯤ ꯍꯌꯦꯡꯗꯒꯤꯅ ꯂꯤꯛꯂꯥꯒꯤ ꯃꯅꯦꯛ ꯀꯕꯣꯛꯂꯩ ꯑꯣꯏꯅ ꯅꯩꯔꯒꯦ ꯈꯔꯅꯤ ꯑꯃꯨꯛ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯃꯥꯏ ꯑꯣꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯑꯔꯣꯏꯕꯤ ꯊꯥꯈꯩ ꯔꯦꯁꯤꯡ ꯀꯥꯔꯒꯨꯝ ꯌꯥꯡꯅ ꯀꯥꯡꯆꯨꯞ ꯔꯣꯗ ꯂꯩꯕꯗꯣꯝꯗ ꯊꯧꯗꯈꯤ ꯀꯔꯤ ꯈꯨꯇꯧ ꯂꯥꯛꯊꯧꯅꯒꯦ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯕ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯒꯤ ꯀꯥꯔꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤꯅ ꯒꯣꯁ ꯔꯥꯏꯗꯔꯒꯤ ꯕꯨꯂꯦꯠꯇꯨꯒꯨꯝꯕ ꯑꯩꯒꯤꯁꯨ ꯃꯩ ꯀꯥꯞꯄ ꯕꯨꯂꯦꯠ ꯑꯃ ꯊꯣꯛ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯥꯡꯗ ꯑꯔꯣꯏꯕꯤꯗ ꯅꯩꯕ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯕꯨꯂꯦꯠ ꯑꯃ ꯊꯣꯔꯛꯂꯦ ꯕꯨꯂꯦꯠꯇꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯕꯨꯂꯦꯠꯇꯣ ꯁ꯭ꯄꯤꯠ ꯀꯟꯅ ꯊꯧꯔꯒ ꯉꯁꯥꯏ ꯀꯥꯡꯆꯨꯞ ꯔꯣꯗ ꯂꯣꯝꯗ ꯍꯥꯏꯊꯈꯤꯕ ꯀꯥꯔꯗꯣ ꯐꯪꯅꯕ ꯇꯥꯟꯅꯔꯦ ꯂꯤꯂꯤꯅ ꯕꯥꯏꯛꯇꯣ ꯊꯧꯅ ꯑꯥꯏ ꯍꯦꯠ ꯁ꯭ꯄꯤꯠ
ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ? ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯀꯥꯔꯁꯦ ꯐꯪꯅꯕ ꯇꯥꯟꯅꯗꯕꯗꯤ ꯌꯥꯗꯦ꯫ ꯂꯤꯂꯤ ꯃꯥꯒꯤ ꯃꯩ ꯇꯥꯕꯤ ꯕꯨꯂꯦꯠꯇꯣ ꯅꯩꯈꯩ ꯀꯥꯔꯗꯨꯒꯤ ꯇꯨꯡꯗ ꯊꯧꯗꯨꯅ ꯇꯥꯟꯅꯔꯦ꯫ ꯂꯝꯁꯥꯡ ꯍꯦꯟꯗꯣꯛꯇꯨꯅ ꯍꯩꯕꯣꯡ ꯄꯣꯛꯄꯤ ꯇꯞꯅ ꯇꯞꯅ ꯍꯦꯟꯗꯣꯔꯛꯇꯨꯅ ꯐꯌꯦꯡ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯅ ꯇꯥꯟꯅꯔꯤꯕ ꯀꯥꯔꯗꯨ ꯐꯪꯉꯦ꯫ ꯀꯥꯔꯗꯨꯅꯁꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯕꯨꯂꯦꯠ ꯑꯃ ꯇꯥꯟꯅꯔꯛꯄꯗꯣ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯊꯑꯣꯏꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯊꯧꯕꯅꯤ꯫ ꯂꯤꯂꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯕꯨꯂꯦꯠꯇꯨꯅ ꯑꯔꯣꯏꯕꯤꯗ ꯅꯩꯔꯒ ꯁ꯭ꯇꯟ ꯇꯧꯔꯒ ꯀꯥꯔꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯇꯅ ꯈꯥꯝꯃꯦ꯫ ꯀꯥꯔꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟ ꯊꯣꯝꯗꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯒ ꯀꯥꯔꯗꯨ ꯈꯥꯝꯃꯦ꯫ ꯀꯥꯔꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡꯗꯣ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯔꯁ ꯑꯃꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯦ ꯀꯥꯔꯗꯨꯒ ꯂꯣꯏꯅꯅ꯫ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 3 ꯅꯨꯄꯤ ꯑꯃ ꯌꯥꯎꯋꯦ꯫ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯒ ꯅꯨꯄꯤ ꯑꯃ ꯃꯐꯤ ꯃꯔꯣꯜꯗꯣ ꯅꯥꯇꯩ ꯏꯆꯥ ꯆꯥꯗꯅ ꯀꯞꯂꯤ ꯀꯞꯂꯤ ꯆꯦꯟꯊꯣꯔꯛꯂꯒ ꯂꯤꯂꯤꯒꯤ ꯅꯥꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯆꯦꯟꯁꯤꯜꯂꯛꯑꯦ꯫ ꯂꯤꯂꯤ ꯕꯨꯠꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯄꯋꯥꯔ ꯐꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅꯤ ꯈꯜꯂꯤ꯫ ꯂꯤꯂꯤ ꯈꯪꯂꯦ ꯑꯗꯨꯝꯅ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯍꯔꯥꯁꯃꯦꯟ ꯄꯤꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯃꯥꯒꯤ ꯇꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯒ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ 3ꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯐꯥꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯅꯤ꯫ ꯂꯤꯂꯤꯅ ꯅꯨꯄꯥꯁꯤꯡꯗꯨ ꯌꯦꯡꯂꯒ ꯉꯥꯏꯈꯣ, ꯆꯪꯁꯤꯜꯂꯛꯀꯅꯨ, ꯀꯔꯤꯅꯣ ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ? ꯀꯥꯔꯗꯨꯒꯤ ꯃꯉꯥꯜꯒꯤ ꯂꯥꯏꯠ ꯑꯃꯗꯤ ꯕꯨꯂꯦꯠꯀꯤ ꯃꯉꯥꯜꯒꯤ ꯂꯥꯏꯠꯇꯨ ꯀꯥꯞꯊꯣꯔꯛꯄꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯀꯣꯏꯕꯗꯨꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ꯫ ꯅꯨꯄꯥ 3ꯗꯨꯁꯨ ꯁꯛ ꯏꯇꯥ ꯇꯥꯈꯠꯇꯅ ꯂꯩ꯫ ꯑꯃꯅ ꯏꯁꯥꯒꯤ ꯏꯐꯣꯠ ꯏꯔꯜ ꯂꯧꯒꯦ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯔꯣꯜꯂꯣ ꯅꯣꯏꯒꯤ? ꯅꯨꯄꯥ ꯑꯃꯅ ꯃꯁꯥꯗ ꯍꯪꯉꯣ꯫ ꯂꯤꯂꯤꯅ ꯍꯥꯏ ꯅꯣꯏ ꯆꯠꯂꯧꯔꯣ, ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯗꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯍꯤꯡ ꯕꯨꯂꯦꯠ ꯊꯧꯕꯤꯌꯦ, ꯅꯪꯅꯕꯨ ꯍꯦꯟꯅ ꯐꯤꯜꯝꯗꯒꯤ ꯉꯥꯡꯅꯔꯒ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯅꯦ꯫ ꯅꯪꯒꯤ ꯔꯦꯠ ꯀꯌꯥꯅꯣ ꯍꯥꯏꯔꯣꯗꯅ ꯄꯤꯔꯒꯦ꯫ ꯆꯨꯝꯅ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯠꯇꯨꯅ ꯐꯖꯕ ꯋꯥꯏ ꯍꯥꯏꯕ ꯍꯩꯇꯕ ꯆꯤꯟꯕꯥꯜꯗꯒꯤ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯉꯥꯛꯇ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯣꯖꯥꯔꯣ ꯁꯣꯝꯕꯣ? ꯍꯥ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯕꯨ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯅꯨꯄꯤ ꯃꯆꯥꯁꯦ, ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯦꯝꯅ ꯁꯤꯟꯅꯔꯣ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯕꯨꯂꯦꯠ ꯊꯧꯔꯒ ꯑꯐꯥꯎ ꯁꯥꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯤꯗꯤ ꯅꯪꯅꯤ, ꯑꯩꯈꯣꯏ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯦ ꯂꯤꯂꯤ ꯌꯦꯡꯂꯒ꯫ ꯏꯆꯦ, ꯑꯩꯒꯤ ꯃꯤꯡ ꯑꯣꯔꯀꯤꯠ ꯀꯧꯋꯦ, ꯇꯤꯄꯥꯏꯃꯨꯛꯇꯒꯤꯅꯤ꯫ ꯏꯝꯐꯥꯜꯁꯤꯗ ꯑꯩꯕꯨ ꯊꯕꯛ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯉꯁꯤꯁꯦ꯫ ꯑꯗꯨꯕꯨ ꯔꯦꯗ ꯂꯥꯏꯠ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯅꯣꯔꯠ AOCꯗ ꯑꯩꯕꯨ ꯊꯕꯛ ꯄꯤꯅꯤ ꯍꯥꯏꯅ ꯀꯟꯇꯦꯛ ꯇꯧꯔꯤꯕ ꯃꯤꯁꯛꯇꯨꯅ ꯌꯣꯜꯂꯛꯄꯅꯦ꯫ ꯅꯝꯗꯨꯗ ꯑꯩꯕꯨ ꯅꯨꯄꯥ 3ꯁꯤꯅ ꯑꯩꯕꯨ ꯑꯍꯤꯡꯁꯤꯗ ꯁꯔꯥꯛ ꯇꯝꯅꯕ ꯄꯨꯔꯛꯄꯅꯤ ꯏꯆꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩ ꯏꯁꯥꯅ ꯌꯥꯗꯤꯌꯦ꯫ ꯑꯩꯒꯤ ꯁꯣꯜꯂꯕꯤ ꯏꯃꯥ ꯑꯃꯒ ꯏꯅꯥꯎꯄꯥ ꯑꯃꯒ ꯂꯩꯕꯅꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯍꯧꯈ꯭ꯔꯒ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯇꯤꯄꯥꯏꯃꯨꯛꯇ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ꯫ ꯂꯤꯂꯤꯅ ꯋꯥꯒꯅꯨ, ꯏꯆꯦ ꯂꯩ ꯅꯪꯒꯤꯗꯃꯛ꯫ ꯅꯪꯕꯨ ꯇꯤꯄꯥꯏꯃꯨꯛ ꯌꯧꯅꯕ ꯏꯆꯦꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯤꯟꯒꯅꯤ꯫ ꯅꯨꯄꯥ 3ꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤ꯫ 50,000 ꯍꯦꯟꯅ ꯇꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯨꯔꯛꯂꯕꯁꯤꯕꯨ ꯂꯦꯝꯅ ꯇꯣꯛꯀꯗ꯭ꯔꯣ? ꯑꯗꯨꯅꯤ ꯚꯥꯏ, ꯀꯃꯥꯏꯅ ꯂꯦꯝꯅ ꯇꯣꯛꯇꯣꯏꯅꯣ? ꯕꯨꯂꯦꯠ ꯊꯧꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯅꯨꯄꯤꯅ ꯑꯐꯥꯎ ꯁꯥꯕꯁꯦ ꯂꯥꯁꯇꯤꯡꯗꯤ ꯑꯣꯏꯒꯟꯗꯕꯅꯤ꯫ ꯀꯥꯟꯅꯔꯣꯏꯗ ꯃꯩꯇꯩ ꯆꯅꯨ, ꯊꯧꯅꯥ ꯐꯕꯤ꯫ ꯄꯣꯟꯗ ꯌꯣꯛꯀꯗꯕ ꯆꯦꯛꯂꯥꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯥꯗꯣꯛꯂꯒ ꯄꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯣ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯅꯨꯄꯤꯒ ꯌꯨꯒꯥꯏꯕꯗꯣ ꯇꯥꯟ ꯍꯦꯛ ꯆꯥꯏ꯫ ꯂꯤꯂꯤꯅ ꯈꯨꯝꯃꯤ ꯃꯁꯥꯅꯁꯨ ꯌꯥꯗꯅ ꯁꯤꯟꯐꯝ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯀꯥ ꯊꯤꯔꯤꯁꯦ? ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕꯗꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯃꯅ ꯂꯤꯡꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ ꯃꯁꯦ꯫ ꯑꯍꯤꯡ ꯊꯕ ꯂꯩꯅꯝ ꯌꯦꯟꯕꯤꯗꯤ ꯅꯥꯆꯣꯝ ꯑꯣꯏꯅ ꯀꯅꯥꯅꯁꯨ ꯆꯤꯟꯅꯗꯕꯅꯤ꯫ ꯑꯩꯈꯣꯏ 3ꯅ ꯊꯕ ꯅꯥꯆꯣꯝ ꯁꯦꯝꯒꯦ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ
ꯌꯦꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯕꯦꯝꯃ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯪꯌꯦꯟ ꯆꯦꯜꯂꯛꯑꯦ꯫ ꯅꯪꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯁꯦ ꯍꯥꯏꯔꯣꯗꯅ, ꯅꯪꯒꯤ ꯔꯦꯠ ꯀꯌꯥꯅꯣ ꯄꯤꯔꯒꯦ? ꯖꯤꯄꯦ ꯅꯝꯕꯔꯒ ꯄꯥꯏꯕ꯭ꯔꯣ? ꯈꯨꯗꯛꯁꯤꯗ ꯀꯥꯞꯄꯛꯀꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯦꯁ ꯄꯨꯔꯒ ꯆꯠꯇꯦ, ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ, ATM ꯕꯨꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ATMꯗꯒꯤ ꯆꯤꯡꯊꯣꯛꯑꯒ ꯄꯤꯒꯦꯁꯨ꯫ ꯂꯤꯂꯤꯅ: ꯅꯣꯏꯕꯨ ꯄꯣꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯦ, ꯃꯆꯦ ꯃꯆꯟꯒꯤ ꯏꯖꯠꯄꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕꯗꯧꯅ ꯉꯁꯤ ꯅꯣꯏꯅ ꯉꯥꯡꯂꯤꯕ ꯈꯣꯟꯁꯤꯡꯁꯦ ꯅꯣꯏꯒꯤ ꯅꯆꯦ ꯅꯆꯟꯗ ꯉꯥꯡꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯅꯤ? ꯍꯦ ꯌꯨ ꯁ꯭ꯇꯨꯄꯤꯗ! ꯅꯪ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯁ꯭ꯇꯦꯟꯗꯔꯗ ꯅꯪ ꯈꯪꯕ꯭ꯔꯥ? ꯌꯨ ꯕꯤꯠꯆ! ꯂꯤꯂꯤꯅ: ꯌꯨ ꯃꯣꯔꯣꯟ! ꯑꯩꯕꯨ ꯕꯤꯠꯆ ꯀꯥꯏꯅ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯏꯪꯂꯤꯁ ꯉꯥꯡꯂꯒ ꯊꯦꯠꯄꯤꯗꯣ ꯇꯧꯔꯛꯀꯅꯨ, ꯁꯥꯎꯔꯒ ꯅꯋꯥ ꯂꯧꯗꯦ, ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ꯫ ꯑꯩ ꯈꯨꯠ ꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ, ꯑꯋꯥ ꯑꯅꯥ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯝ ꯂꯦꯝꯅ ꯀꯥꯔꯁꯦ ꯊꯧꯗꯨꯅ ꯆꯠꯈꯣ꯫ ꯂꯤꯂꯤꯅ ꯌꯥꯝ ꯄꯣꯡꯅ ꯍꯥꯏꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯁꯤꯡꯗꯣ ꯋꯥꯅ ꯈꯥꯡꯉꯤ꯫ ꯑꯃꯅ: ꯃꯁꯤ ꯌꯥꯝ ꯑꯐꯥꯎ ꯁꯥꯏꯅꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯥꯏꯁꯦꯟꯁ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯤꯂꯤꯒꯤ ꯂꯥꯏꯕꯛ ꯃꯄꯥꯗꯨꯗ ꯇ꯭ꯔꯤꯒꯔꯗꯣ ꯅꯝꯗ꯭ꯔꯕꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯊꯝꯃꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ: ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ, G4 ꯒꯟꯁ꯫ ꯅꯪ ꯇꯥꯕ꯭ꯔꯥ? ꯅꯁꯔꯤꯗꯒ ꯇꯝꯂꯛꯄꯗꯣ ꯁꯤꯅꯅꯤ ꯁꯣꯔꯥꯠꯀꯤ ꯑꯆꯥꯄꯣꯠ ꯂꯥꯡꯕ ꯌꯥꯏ꯫ ꯅꯆꯤꯟ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯗꯨꯁꯨ ꯁꯤꯅ ꯀꯥꯞꯁꯤꯜꯂꯕꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯑꯣꯏꯅꯦ ꯍꯥ? ꯅꯣꯡꯃꯩꯁꯤꯒꯤ ꯃꯔꯨꯝꯗꯔꯣ ꯅꯈꯣꯏꯅ ꯄꯣꯡꯂꯤꯕ ꯅꯆꯦ ꯅꯆꯟ ꯃꯁꯛ ꯈꯪꯗꯕ ꯁꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯅꯨꯄꯥꯗꯨꯗ ꯔꯥꯎꯟ ꯀꯤꯛ ꯊꯥꯔꯒ ꯅꯣꯡꯃꯩꯗꯣ ꯈꯨꯗꯛꯇꯨꯗ ꯃꯨꯜꯂꯦ꯫ ꯅꯣꯡꯃꯩꯗꯨ ꯃꯨꯟꯕꯒ ꯅꯨꯄꯥ ꯃꯔꯤꯗꯨ ꯃꯥ ꯃꯊꯟꯇꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯥꯎꯕꯍꯣ ꯊꯤꯟꯕꯍꯣ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯐꯨꯗꯔꯛꯂꯦ꯫ ꯂꯧꯕꯨꯛꯇ ꯇꯥꯁꯤꯟꯕ ꯌꯥꯎ, ꯀꯣꯏꯂꯥꯁꯇ ꯁꯨꯖꯤꯟꯕ ꯌꯥꯎ, ꯌꯦꯡꯍꯩꯗ꯭ꯔꯦ ꯅꯨꯄꯥꯁꯤꯡꯗꯣ ꯍꯟꯊꯩ꯫ ꯑꯗꯨꯕꯨ ꯆꯥꯔꯂꯤ ꯑꯦꯟꯖꯦꯟꯗꯧꯅ ꯂꯤꯂꯤꯅ ꯅꯨꯄꯥ ꯃꯔꯤꯗꯣ ꯃꯥꯒꯤ ꯄꯋꯥꯔꯗꯨꯅ ꯀꯦꯔꯦꯠ ꯀꯨꯡꯐꯨꯒꯤ ꯇꯦꯂꯦꯟ ꯃꯈꯩ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯔꯦ꯫ ꯄꯣꯄꯥ ꯄꯣꯄꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯗꯤ ꯃꯀ꯭ꯔꯥꯡꯗꯨꯗ ꯀꯥꯎꯏ꯫ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯀꯔꯦꯟ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯞꯁꯤꯟꯗꯨꯅ ꯀꯣꯏꯂꯥꯁꯇꯨꯗ ꯐꯝꯊꯈꯤ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ: ꯍꯤꯡꯆꯥꯕꯤ ꯁꯣꯏꯗ꯭ꯔꯦ, ꯏꯁꯤꯡ ꯌꯥꯐꯝ ꯍꯧꯕ ꯇꯥꯔꯦ꯫ ꯑꯃꯅ ꯑꯃꯨꯛ: ꯃꯁꯤꯕꯨ ꯅꯨꯄꯤꯔꯣ? ꯅꯨꯄꯤꯗꯤ ꯊꯣꯠ ꯅꯧꯏ ꯍꯥꯏꯗꯥꯏ? ꯅꯨꯄꯤ ꯔꯣꯕꯣꯠꯅꯤ ꯁꯤꯗꯤ꯫ ꯅꯨꯄꯥ ꯑꯅꯤꯃꯗꯤ ꯂꯧꯔꯤꯗ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯥꯔꯒ ꯂꯩ꯫ ꯅꯨꯄꯥ ꯑꯃꯅ ꯑꯌꯨ ꯍꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯈꯨꯠ ꯍꯟꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯤꯂꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯒ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯣꯏꯕꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯗꯠꯈ꯭ꯔꯦ꯫ ꯂꯤꯂꯤꯅ ꯍꯥꯏꯔꯦ: ꯅꯣꯏ ꯅꯁꯥ ꯅꯁꯥ ꯆꯠꯂꯒ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯔꯦꯠꯇꯣ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯉꯒ ꯃꯤꯡ ꯆꯟꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯣꯡꯈꯠꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯁꯃꯥꯏ ꯂꯩꯔꯒ ꯀꯥꯡꯆꯨꯞ ꯔꯣꯗꯇ ꯀꯥꯞꯊꯔꯛꯏ꯫ ꯂꯤꯂꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯦ꯫ ꯃꯇꯝꯗꯣ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯈꯕꯔ ꯌꯣꯟꯕ, ꯑꯌꯨꯛ ꯉꯟꯇꯥꯗ ꯋꯥꯀꯤꯡ ꯆꯠꯄ ꯃꯤ ꯌꯥꯎꯅꯔꯦ꯫ ꯅꯨꯄꯤꯗꯨꯅ: ꯏꯆꯦꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯐꯝ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯦ꯫ ꯄ꯭ꯔꯚꯨ ꯖꯤꯖꯁꯅ ꯏꯆꯦꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯗꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯁꯤꯗꯒꯤꯗꯤ ꯕꯁꯁꯨ ꯍꯥꯏꯒꯠꯂꯛꯄꯗ ꯑꯍꯥꯟꯕ ꯕꯁꯇꯣ ꯑꯗꯨꯗ ꯇꯣꯡꯈ꯭ꯔꯣ꯫ ꯅꯪꯕꯨ ꯕꯁ ꯕꯔꯥꯗꯤ ꯌꯥꯎꯔꯤꯕ꯭ꯔꯣ? ꯌꯥꯎꯔꯤ ꯏꯆꯦ, ꯕꯁ ꯕꯔꯥꯕꯨꯗꯤ꯫ ꯐꯖꯅ ꯆꯠꯂꯣ ꯌꯨꯝ ꯌꯧꯅꯕ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯌꯧꯕ ꯕꯁꯇꯨ ꯇꯣꯡꯉꯗꯤ ꯇꯤꯄꯥꯏꯃꯨꯛ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯔꯔꯣꯏ꯫ ꯍꯣꯏ ꯏꯆꯦ, ꯌꯧꯅꯕ ꯆꯠꯀꯦ꯫ ꯂꯤꯂꯤ ꯅꯨꯄꯤꯗꯨ ꯄꯥꯔꯀꯤꯡꯗ ꯉꯥꯏꯍꯥꯛ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯂꯦꯡꯂꯒ ꯕꯨꯠ ꯂꯤꯂꯤ ꯃꯥꯅ ꯊꯧꯔꯛꯄ ꯑꯌꯥꯡꯕ ꯕꯨꯂꯦꯠꯇꯣ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯤꯛꯂꯥꯟꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯇꯝꯐꯥꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫
ꯃꯅꯥꯎꯄꯥ ꯁꯨꯔꯦꯁ ꯆꯠꯂꯝꯗꯥꯏ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯁꯤꯜ ꯂꯥꯡꯏ ꯂꯤꯛꯂꯥꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ ꯆꯠꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯅ ꯅꯛꯁꯤꯜꯂꯛꯂꯕꯗ ꯁꯨꯔꯦꯁ ꯈꯣꯡ ꯊꯥꯡꯗꯣꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯌꯨꯝꯗꯨꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯤ ꯐꯣꯠꯆꯤꯜꯂꯕ ꯆꯤꯟꯕꯥꯟ ꯈꯥꯖꯤꯟꯈ꯭ꯔꯕ ꯄꯥꯂꯣꯟ ꯅꯨꯡꯒꯥꯏꯔꯛꯇ ꯆꯦꯟꯕ ꯏꯆꯦꯜꯒꯤ ꯄꯟꯊꯨꯡꯐꯝ ꯆꯤꯡꯅꯨꯡꯗꯅꯤ ꯀꯔꯝꯅꯗꯤ ꯂꯤꯔꯨꯅꯤ ꯏꯆꯦꯜ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯈꯣꯡꯒꯨꯜꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯤꯡꯉꯣꯜꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯥꯝꯗꯨꯅ ꯊꯝꯅꯤꯡꯉꯤ ꯃꯇꯝ ꯃꯥꯕꯨ ꯃꯇꯝ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯤꯆꯪꯁꯨ ꯆꯪꯕꯤꯗꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗꯁꯨ ꯂꯦꯞꯄꯤꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯛꯉꯟ ꯆꯥꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯦ ꯊꯥꯡꯗꯣꯛꯅꯤꯡꯗ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯆꯣꯛꯊꯕ ꯐꯥꯎꯔꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯊꯃꯣꯏꯅ ꯇꯠꯇꯅ ꯇꯧꯔꯔꯦ ꯅꯤꯡꯉꯥꯏꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅꯤ ꯊꯦꯝꯖꯤꯜꯍꯟꯅꯤꯡꯕꯅꯤ ꯃꯥꯅꯗꯤ ꯀꯔꯝꯅꯗꯤ ꯊꯦꯝꯃꯨ ꯍꯥꯏꯔꯨꯅꯤ ꯐꯣꯡꯕ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯗꯨꯗꯗꯤ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯇꯞꯅ ꯇꯞꯅ ꯂꯨꯝꯊꯔꯛꯄꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯄꯨꯡ 8 ꯑꯗꯥꯏꯗ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔꯁꯨ ꯌꯧꯔꯛꯂꯦ ꯃꯃꯥꯟꯅꯕꯁꯦ ꯏꯌꯥꯔꯄꯣꯔꯠ ꯇꯥꯅ ꯊꯤꯟꯗꯣꯛꯅꯕ ꯆꯠꯅꯤꯡꯗ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯧꯔꯦ ꯁꯨꯔꯦꯁꯅ ꯃꯅꯤ ꯀꯀꯥꯒꯤ ꯕꯨꯕꯨ ꯀꯔꯤ ꯂꯩꯔꯧꯒꯦ ꯅꯪꯒꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯃꯅꯤ ꯃꯇꯨꯝꯅ ꯈꯨꯝꯃꯛꯏ ꯀꯀꯥ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯅ ꯂꯩꯔꯛꯑꯣ ꯇꯝꯐꯥꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯂꯩꯔꯛꯀꯅꯨ ꯁꯥꯟꯅꯄꯣꯠ ꯉꯥꯛꯇ ꯉꯥꯏꯔꯤꯁꯤꯗ ꯃꯅꯤ ꯃꯇꯨꯝꯅ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯔꯛꯀꯗꯕꯅꯤ ꯃꯃꯥ ꯁꯛꯄꯤ ꯃꯇꯩꯃꯅ ꯃꯅꯝ ꯅꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯇꯝꯐꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯌꯦꯡꯉꯤ ꯇꯥꯃꯣ ꯏꯇꯩꯃ ꯆꯠꯂꯨꯈꯤꯒꯦ ꯔꯣꯃꯤꯌꯣꯅ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯃꯇꯩꯃꯅ ꯈꯨꯜꯍꯧ ꯄꯥꯜꯍꯧꯗꯅ ꯌꯧꯕ ꯑꯣꯏꯌꯨ ꯇꯝꯐꯥ ꯃꯤꯂꯨꯗꯒꯤ ꯄꯤ ꯆꯤꯟꯊꯔꯦ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯁꯤꯗ ꯂꯤꯛꯂꯥꯅꯁꯨ ꯇꯥꯃꯣꯆꯥ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯣꯏ ꯂꯩꯔꯝꯒꯦ ꯁꯨꯔꯦꯁ ꯒꯦꯠꯇ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯄꯨꯒꯗꯕ ꯂꯒꯦꯖꯇꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ ꯔꯣꯃꯤꯌꯣꯒ ꯕꯨꯕꯨꯒꯁꯨ ꯀꯥꯔ ꯑꯃꯗ ꯇꯣꯡꯉꯤ ꯃꯈꯣꯏꯁꯤꯡꯗꯣ ꯀꯥꯔ ꯑꯅꯤꯗ ꯇꯣꯡꯗꯨꯅ ꯃꯥꯡꯗ ꯎꯔꯤꯄꯣꯛꯇꯒꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯅꯕ ꯊꯧꯔꯛꯏ ꯇꯝꯐꯥꯗꯤ ꯒꯦꯠꯇꯨꯗ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯂꯤꯛꯂꯥꯅ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯁꯣꯝꯗꯅ ꯏꯌꯥꯔꯄꯣꯔꯠ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯃꯥꯒꯤ ꯇꯤꯀꯦꯠꯇꯨ ꯄꯥꯏꯔꯒ ꯁꯨꯔꯦꯁ ꯑꯃꯔ ꯑꯃꯗꯤ ꯔꯣꯁꯟꯒ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯩ ꯃꯅꯤꯃꯨꯇꯝꯒꯤ ꯈꯨꯠꯁꯥꯅ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯩꯍꯧꯔꯤ ꯃꯌꯥꯝꯁꯨ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯁꯨꯔꯦꯁ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯔ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯏꯂꯤꯖꯥꯕꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯅꯏꯂꯤꯖꯥꯕꯦꯠ ꯎꯕꯗ ꯀꯥꯔꯗꯣ ꯈꯥꯝꯂꯒ ꯀꯨꯝꯊꯔꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯟꯇꯥꯅ ꯏꯂꯤ ꯀꯔꯤ ꯂꯩꯔꯒꯦ ꯊꯣꯡꯒꯥꯟꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯃꯤꯇꯣꯞꯁꯨ ꯅꯠꯇꯦ ꯀꯣꯛ ꯆꯪꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕ ꯌꯥꯕꯗꯨꯕꯨ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯔꯤ ꯑꯃ ꯁꯥꯒꯦꯅ ꯂꯥꯛꯄꯅꯤ ꯐꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯤꯇꯣꯞ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯅ ꯀꯔꯤꯒꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯝꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯧ ꯂꯩꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯁꯤꯅ ꯉꯥꯡꯉꯤꯕꯅꯤ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯠꯆꯤ ꯀꯣꯠꯇꯅ ꯉꯥꯡꯉꯤꯁꯤꯅ ꯑꯃꯔ ꯁꯨꯔꯦꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯂꯣꯆꯅꯥ ꯃꯁꯥꯒꯤ ꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯁꯤꯗ ꯁꯨꯔꯦꯁꯅ ꯀꯔꯤꯝꯇ ꯊꯋꯥꯏ ꯌꯥꯎꯔꯣꯏꯗꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯕꯨ ꯈꯨꯗꯛꯇ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏꯏꯂꯤꯖꯥꯕꯦꯠ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯎꯁꯨ ꯌꯥꯎꯖꯗꯦ ꯌꯥꯔꯦ ꯈꯪꯉꯦ ꯅꯣꯏ ꯃꯁꯦꯝ ꯀꯟꯈꯠꯅꯕꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯈꯪꯗꯦ ꯍꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯃꯥꯏꯅꯒ ꯁꯨꯔꯦꯁꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯀꯥꯏꯅꯒꯗꯕ ꯅꯠꯇꯦ ꯁꯨꯂꯣꯆꯅꯥꯒ ꯁꯨꯔꯦꯁꯀ ꯄꯦꯆꯞ ꯇꯧꯅꯕ ꯁꯤꯜꯂꯛꯑꯣ ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯗ ꯃꯔꯤ ꯂꯩꯅꯗꯦ ꯂꯩꯅꯅꯕꯁꯨ ꯁꯤꯜꯂꯛꯀꯅꯨ ꯅꯪꯁꯨ ꯆꯦꯟꯕ ꯌꯥꯕ꯭ꯔꯥ ꯃꯥꯔ
ꯋꯥꯐꯝꯁꯦ ꯂꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯣꯂꯨꯁꯟ ꯊꯤꯔꯛꯑꯣ ꯀꯔꯤꯒꯨꯝꯕ ꯁꯨꯂꯣꯆꯅꯥꯅ ꯗꯤꯄ꯭ꯔꯦꯁꯟ ꯍꯦꯛ ꯅꯥꯔꯕ ꯅꯈꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯐꯤꯡꯅ ꯃꯥꯒꯤ ꯕꯦꯁꯄꯥꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯃꯔꯅ ꯃꯁꯤꯁꯨ ꯃꯇꯥ ꯑꯃꯅꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯕꯗꯤ ꯀꯔꯝꯕ ꯁꯔꯛꯇ ꯚꯥꯏ ꯁꯨꯔꯦꯁꯅ ꯁꯨꯂꯣꯆꯅꯥꯒ ꯕ꯭ꯔꯦꯀꯞ ꯇꯧꯔꯝꯂꯤꯕꯅꯣ ꯌꯥꯏ ꯃꯥꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯤꯃꯨꯛ ꯉꯛꯄ ꯂꯩꯇꯦ ꯑꯩꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯅ ꯕ꯭ꯔꯦꯀꯞ ꯐꯩ ꯅꯪ ꯗꯦꯜꯂꯤꯗ ꯌꯧꯈꯣ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯍꯣꯔꯦꯟ ꯏꯂꯤꯖꯥꯕꯦꯠ ꯁꯨꯂꯣꯆꯅꯥ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯤꯁꯤꯒꯤ 24 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ